GHARI Academy GHARI na Sinduna ngasi Nongmagi Oiba Science Exhibition ama School Asigi Auditorium Da Pangthokhre. Exhibition aduda School Asigi Class 11 Science amadi 12 Science ki mairoi singna puthokpa Project Nifu Nithoiro miyam da utki. Thoramadu Professor Chinglen Maisnam, Head of Department Center for Southeast Asian Study, Manipur University, Yumnam Rupachandra, Chief Editor, Impact TV, Thongnaugzam Rosang, Secretary, Management Committee, GHARI Academy, Kongkham Manglem, President, Management Committee, GHARI Academy amadi Sarangajit Kundrakpam Principal GHARI Academy na Athoiba Mithunglen Singh oina saruk yaki. Thoramadu GHARI Academy gi Principal Sarangajit Kundrakpam na phongdokibada Science Exhibition asigi maru oiba pandamdi mairoi singda modern technology kaya yauraba science ki knowledge mapung fana pibani class manungda larikta tamduna leibagi mahutta mairoi sing amaga una handuna knowledge share tongna hanbaga loinana National Education Policy 2020 na piriba guidelines sing adu thabak oina utpani haiki Science की exhibition नम तौबसिदा पोट खरे याउरिबसि कर्म पूर्ण हायबदा हजिकी 21st century की खोई skills थाना 21st century की skills थाना मयाना खंगनबा 4 C's दो हायबदी say creativity, critical thinking, then this collaboration and communication हायरिबा मरीसि खैदगी मरु ओइबा life skills ni masi yau targadi akoina sumna isam samla lai khara tamba amasung chimpa khara tuba aduga makya ma thangba adumba khastana akoigi life se face to ngam moidaba akoigi challenges na face to ngam moidaba maram oiraga akoina hairiba life skill mari se pulak yauba ngasai critical skill si thinking se ler matabda naturally problem solving haisu thong e adu di masina solve to be our put mayama amasung ekhoiga environment ga bani lainariba social issues ka lainariba punamak se overcome tawnaba tawjaba wakhalon amada tawjabani ai haijariba si ngasai gi hariba skill mari siga akhoigi science ki ngasai gi exhibition siga mari lainai for example ngasai gi critical thinking hai matabda makhoi the problem amale the problem do karma hai toga solve to ga gi hai matabda makhoi the analytically makhoi na masi si study to ba ma changi dai secondly ngasai gi madu creative oidragadi yada thaba du creativity si mo hoida koina calculate to na ba na jabani